competitions. Hai nga sija haplo ama je Ngasi ni macam nang aroy na kana. Lambi su tau khai ri leiraki. Ngai bana loire. Kai tau ni horan soi da ngam na sa boy jarage mayam ju wis bibiro on hai. khande kana ba hu so so ni yang je ole man Kasi usap hangin lang da. Any thabak ama tawba matamda competition oigera daidi adum life ki thabak ama tarakpa matamda khoi hotnaba se yam change bako hotnaba yaudrakadi mai pak pasu ngamoi natra aduduna ngasi se khoi gi ipanapa atombagi competition oirini adagi angang singi su oirini pulap moi pulap kine bako ngasi se to khoi gi oina moi ani ne bako thok toise group ka daily solo ka aduna stage ta hayeng sizinnagadaba props mayam je hojik kanna semi da bikena loinmak tae angang sing da ko online tawraga bungnau ki mamanaba sing se character oina su moin yawe bako performance da aduga moi punap tawraga sumaina seminai adonga sigi numit se yamna haibdi sumaina koina hayeng competition thok tore hai kan moina sumain semina dana adagi sumai tawkhibs amuhan halo osu yaroidabani aduna ngasi aina video capture tawraga sumaina haphori sisu yam hayengwa yengbada yam nuksidoine bako adumai tawrine aduga yam wamina bado haitarene aina just simple haidi akoina yamna wamina khibudo nangi competition sumai thomdaida sumaina semina khibudo daily sumaina moi wazai bako oi wajakhi yamna adogi wajabado sum memory oina leiza hona ba ina su dom video na bi bane do competition ama sumaina hotna ba matamda na bikena su bungnau gi damak kanna wana hotna biki aduga bungnau su masaga se khoi gi adum practice tawjakhi bako aduga yam kanna su dum hotna jakhi aduga kai isorna kai tamgadoino competition numit sida kai tamdoino habadudi khangba ngamdre adu siga se khoi dum habdi paisa dum change bako semi sari ba kholi ba tawre myam se ko aduduna hayeng fazana thokna bane dana khoju semjaini natra ado sumaina check sumai sa du sidagi ma lanthoraka doine bako yam wana semi sumaina semi ba props myam je hayeng stage da use tawbada fazana seng ubira agadi akhoida hotna jakhiba awaba mayam je loi kauthokadoine ado khangde isorna kari longdam tambiri haibdo aduga performance ti aisigi video sida hapchar oi mathangi video da oiraso dumaina mayam na yengbiningba leiragadi comment section da dum haibiro aduga mayam gi mod ki matungina video upload tawjarage animaki video se makhata na yengmina se yam nusiba moment na makhakne moina sumaina lotion minaba seminaba sumaina thori myam sa heng nusi toina yengbada yam Kalau mai tu pen atau apa? talaga ro Kulit aku buat lami, tapi aku tidak ingin sama. Tak masuk itu. Bukan. Pui dah.
Itu pokra. Nah, tu mai paisa lo. Nang force tu na tu mut kada ni. Jadi kita kue ya. Betul. Ada soal. Pokra masih kita. Ada sih pokra. Kayak pokra. Saba ayo, pokra ayo saba. Yang sa. Không nói cái xấu như kia đó à. Kau cuma sadar ni. street dancer nih. 시대기 좋은 거도 시대기 좋은 거도 빠뽕 가버려 핸스프링도 코치 많이 담아 아주 많이 나갔던 것 같아요. 나도 많이 나갔다. 안 꺼져. 안 먹는 게 한 방이요. 따로 tiap bawa le dalam jendela kita ni dalam handspring ada ni tu tu main ham cross ini satu layer rakyat kalau yes guys, hello everyone. Ngasi se competition numit ni ado haksang se amna nungaite yamna nare aizo tum hippaga adum ngasai leirebo ko haugatbase kya ngamdre ado competition numit sibu aise chatpa ngamgadoribra ngamoidoribra khangdre samna gaje pajam lore to ngasi se dum blog ti haujallebo ko adum haujalle adubu horen se kamai tawsige do khangdre tamba ngamdre ngasi se chatpa ngamagana chatle ngamdragana yengaroi jagoi uba phangaroi ngahandagi kenoda adum moi takpada hai tare ko tha mani roje phasana takjare khangde angang gaina ras jagoi ras ama saba hai se jagoi ras yam luiba ko ado lurasu jagoi se lurasu luna aina ngamnaba tawraga angang singse angang macham changak ne ko aduna takjare ado khangde ngasi final numit da yengba ngamgadra ngamoidra khangde ai sa se yam ngamde ngamaktre adubu blog ti haujalle horen makhata video yengminase ado mayam aina ne sam kakpa loiba haiba tare sam semu bagi numit to ado hojik ai sam se yam nungaire bako hanagi khoiraga khoigi swaidaga khoijallaga leibido hadaga khoigi saina khoiraga punba yam nungai tabagi thadokpada yam nungai tabigi mawong da swaidaga khoiraga khoigi yam irritating oibada hai tare ne yamna isada yam nungai tabdo ado mai leibido hojik leitre ai samse botulism treatment tawrubane bako ado mai tawrubadagi hojik se adugumagi problem leitre yamna smooth oina nungaire bako samje koi thadaning ba mong da sai ga je sumaina punsigi sumaina thadaba phangak tree bako haibadi hoi angang oringai debri thadare ado hojiki du saina tinga ga sain ta ba phangak tree ba haibadi sai nu jam khoi ba adu ga igi sam style sin ne swai se tinga ga koi gi maton wai se khoi gi ba gi curl tower lekhi ba gi igi sam gi di adu du ne ba haidi aseng ba
samgi aigi mawongse ado hojikti samse loin tingthoga sain leire do aina hek semuba loibagi nungdang numito ado daida yam hena phasei ba dudana ko adugi video do aina sum namhobane ba ko ado ai matek ama hapakke ba samdo kyam phasage ngo lek lek lauraga sem phek loibai do sisina amuka irujabudi kokpudi tumme ngarang ado ngasigi di tumdre adudugi condition ne ba sisina ko aidi samju semdo samju keke khara semure haibadi saide phajandana khochandana samha pai khara semure aduga ne aduisu hujiksu dom nungaye samje khunungai am tawre aduga hojiki video do aina mamang de hek semubagi nungdang namba video do adudu mo hapjarake yengminase ai sam tingalle hey ta phazar tingan ba bena bottle this stove samse treatment try the tamake kitang naksalaga ko swide ki kapake da zanito tra this ta sanilai samse sana thone later obra pena tega sana kanso stomach gas mana tega maning ya yanjare smooth itu kuno aywa samje smooth tadar mamang dars pasai sine ya pasai maninggi akhoi ge de na ya mi ga si oi ro ki bam ja thongan da ja pa ya ho diverse gari nasaru pa se yeng da na ka tawi mi yeng tana ka yeng ai tang lai thoi to ka yeng ai sieng wa Ni pu mar pu cha ma ka ta re Amang ga da ka de na pa yang sieng ni he pa yang ko le mana horen awaba khang khang yeng min se mana khang ba wa ba si tam fresh oi ri hausi ma ya fresh oi ri ho yang fresh oi tangare da ing na pi moi kai kai tong no tong ro phala le phala phala nam nam bi ho sila pulap moi ka khat na kare pula kam chala se hojik competition chat ka ba icha gai ni ye po sa da yo tum kana yo pi ta bu din nam na sigadi nang kitang na phara bolan chen bisana right competition chat ka ba ngang gai ni horen transformation to rakke cha kari tong ro wish you all the best bim jang ye ya horen phajana sarau ko haira musida phajana Kami tahu ni horen soy dah ngam dana saboi jarage mayam juice pipiro on hai. ko kham de na ba hu so ni ni yang ni le Hai ai, chalo to mora. thank you all mi ko thong boy jaro jama Oi jarage hai yo. Vui mình nó cây học kìa. Chị ông ăn không đang trông cái mà mình mấy ai vậy chị? Pamhala ji se si putho ga. Nati horen akhoi kem putho moi ge ko gai da tum thamam ge. Noi la ka na puthok se ba. Se mamang chura. Nó không nó. Đang cái tay hay rồi đó. Pahan doi saru pudi. Không phải tên em mà trông cái đó. Thamo du na kana ma du thamo ya. Tham gia nơi phẩm mà ra tôi cảm ta cái. Yare, okay. yare.
ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯁꯤ ꯀꯩꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯣ ꯃꯥꯡꯒꯅꯤ ꯇꯨ ꯄꯨꯁꯜꯂꯣ ꯃꯅꯨꯡꯗ ꯒꯥꯔꯤ 3 ꯆꯠꯇꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯉꯁꯤꯗ ꯅꯠꯇꯦ ꯉꯔꯥꯡꯗꯩ ꯇꯧꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯂꯩꯇꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯔꯛꯁꯦ ꯒꯥꯔꯤꯒꯁꯦ ꯍꯦꯛꯇ ꯆꯪꯕ ꯌꯥꯗꯗꯅ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯂꯨꯍꯟꯕ ꯍꯥꯏꯔꯣꯏ ꯒꯥꯔꯤ ꯑꯃꯁꯦ ꯀꯣꯟꯅ ꯍꯥꯞꯄꯣ ꯈꯤꯇ ꯊꯧꯗꯣꯛꯄꯤꯌꯣꯅ ꯑꯃꯁꯨ ꯍꯥꯞꯇ ꯋꯥꯠꯂꯤ ꯋꯥꯠꯂꯤꯌꯦ ꯑꯗꯨꯗ ꯉꯥꯏ ꯂꯩꯔꯗꯤ ꯌꯦꯡꯉꯣꯅꯦ ꯄꯨꯡꯗꯤ 2 ꯇꯥꯁꯜꯂꯦ ꯁꯤ ꯇꯥꯇꯥꯗꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯖꯥꯠꯂꯣ ꯌꯥꯎꯋꯦ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯇꯝꯁꯦ ꯑꯁ ꯇꯧꯈꯥꯏꯕꯤꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯅꯪꯉꯔꯣꯏꯅ ꯀꯟꯅ ꯂꯝꯕꯤꯁꯨ ꯇꯧꯈꯥꯏꯔꯤ ꯂꯩꯔꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯗꯥꯎꯁꯦ ꯑꯌꯥꯕꯤꯅꯦ ꯉꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯒ ꯁꯤꯁꯦ ꯍꯥꯞꯄꯣꯔꯒ ꯑꯃꯁꯦ ꯀꯣꯟꯅ ꯍꯥꯞꯄꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯍꯣꯏ ꯊꯦꯡꯉꯦ ꯊꯣꯛꯍꯧꯈꯤꯒꯦ ꯄꯤꯛꯊꯅ ꯍꯥꯞꯅꯕ ꯇꯧ ꯂꯩꯕ ꯀꯩꯒꯤꯅꯣꯕ ꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯂꯩꯔꯤ ꯁꯤ ꯍꯥꯞ ꯐꯨꯟꯕꯩꯅꯦ ꯑꯩꯈꯣꯏꯗꯤ ꯊꯤꯟꯕꯩ ꯃꯅꯤꯡ ꯇꯥꯟꯕꯤꯌꯣ ꯊꯝꯃꯣ ꯃꯅꯤꯡ ꯇꯥꯟꯕꯤꯌꯣ 아들 좀 갖고 오더라봐 이제. 더 그래. 오케이다. 나는 감독사들이 꿈 머신 감독이 나오고. ꯆꯠꯂꯒ ꯍꯥꯏꯈ꯭ꯔꯦꯕ ꯆꯠꯂꯒ ꯍꯧꯖꯤꯛ ꯅꯪꯒꯤꯁꯦ ꯀꯣꯟꯅ ꯍꯥꯞꯄꯣ ꯃꯁꯦ ꯍꯥꯏꯔꯨꯔꯦ ꯏꯆꯦꯅ ꯅꯩꯈ꯭ꯔꯕ ꯏꯆꯦꯅꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯧꯔꯦ ꯍꯜꯂꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯁꯦꯠꯇꯦꯗ ꯁꯦꯠꯇꯦꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯑꯉꯥꯡ 2, 3ꯒ ꯇꯧꯃꯤꯟꯅꯔꯦ ꯑꯩꯒ ꯁꯤꯅ MDU ꯍꯣꯜ ꯍꯥꯏꯕꯅꯤ ꯐꯖꯩ ꯁꯥꯏꯐꯝꯁꯦ ꯐꯤꯂꯝ ꯁꯨꯇꯤꯡ ꯌꯥꯝ ꯇꯧꯔꯝꯕꯅꯤ ꯊꯥꯏꯅꯗꯤ ꯑꯦꯜꯕꯝꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒꯤꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯥꯛ ꯇꯧꯈꯤꯗ꯭ꯔꯦ ꯁꯤ ꯃꯐꯝꯁꯦ MDU ꯍꯥꯏꯆꯟꯕꯅꯤ ꯁꯤ ꯂꯝꯕꯤꯗ ꯑꯗꯨꯒ ꯆꯪꯉꯅꯤ ꯑꯉꯥꯡꯁꯨ ꯂꯣꯏꯁꯟꯕ ꯍꯧꯈ꯭ರೆ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯅꯥꯞ ꯌꯦꯡꯈ꯭ꯔꯦ ꯄꯣꯠꯂꯣꯏ ꯀꯩꯀꯩꯁꯨ ꯍꯣꯠꯀꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯦ ꯄꯨꯡ 5ꯗꯒꯤ ꯍꯧꯗꯣꯏꯅꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯂꯥꯛꯑ ꯄꯨꯡ 2 ꯁ꯭ꯋꯥꯏꯗꯒꯤꯅꯦꯕꯀꯣ ꯀꯦꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯄꯣꯠꯂꯣꯏꯁꯨ ꯁꯦꯠꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯂꯣꯏꯁꯜꯂꯒ ꯂꯩꯇꯕ ꯌꯥꯗꯕ ꯔꯥꯁꯁꯤꯗꯤꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯉꯥꯡꯈꯩꯁꯨ ꯀꯦꯕ ꯍꯧꯒꯠꯈ꯭ರೆ ꯁꯤ ꯎꯖꯕ ꯐꯪꯉꯦ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛ ꯃꯣꯏ ꯀꯦꯔꯤꯉꯩꯗ MDU ꯍꯣꯜꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯔꯤꯍꯔꯁꯦꯜ ꯑꯃꯈꯛ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯋꯦꯕ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ ꯀ꯭ꯔꯤꯁꯅ ꯁꯥꯔꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯃꯈꯣꯏ ꯗ꯭ꯔꯦꯁ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯔꯦꯗꯤꯗ ꯊꯝꯃꯦ ꯃꯣꯏꯒꯤ ꯁꯤꯔꯤꯌꯦꯜ ꯌꯧꯔꯛꯑꯀꯥꯟꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯕꯒꯤꯀꯣ ꯂꯣꯏꯅꯃꯛ ꯂꯩ ꯅꯨꯡ ꯁꯦꯝꯗꯅ ꯁꯥꯗꯅ ꯗ꯭ꯔꯦꯁ ꯅꯨꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯁ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯝꯃꯦ ꯃꯣꯏꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯗꯁꯨ ꯌꯥꯝ ꯐꯖꯅ ꯈꯣꯏꯔꯝꯖꯔꯦ ꯁꯣꯏꯗ ꯉꯥꯝꯗꯕ ꯄꯤꯅꯕꯤꯌꯣꯗꯅꯀꯣ
ꯑꯗꯨꯒ ꯄꯥꯁꯨ ꯄꯥꯈꯠꯂꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯧꯖꯔꯤꯕꯅꯤꯅ ꯃꯣꯏꯗꯤꯀꯣ ꯍꯌꯦꯡ ꯍꯣꯔꯦꯟ ꯁ꯭ꯇꯦꯖꯇ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁ ꯌꯥꯝ ꯄꯥꯈꯠꯆꯩꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯣꯏꯗ ꯄꯣꯠꯂꯣꯏꯁꯨ ꯀꯩꯁꯨ ꯂꯣꯏ ꯁꯠꯆꯟꯕꯅꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯊꯣꯛꯈ꯭ꯔꯦ ꯁꯤꯁꯤꯅ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦꯕ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯝꯇ ꯁꯣꯏꯗ ꯉꯥꯝꯗꯕꯤꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯎꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯔꯥꯁꯁꯤꯃ ꯑꯣꯏꯅꯅꯕ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯑꯩꯒꯤ ꯏꯅꯥꯎꯄꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯛꯈꯤꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯦ ꯔꯥꯁ ꯁꯥꯍꯟꯅꯕꯒꯤ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇꯥꯛꯂꯛꯄ ꯃꯌꯥꯝꯗ ꯁꯥꯊꯦꯛ ꯃꯌꯥꯝꯁꯤꯁꯨ ꯁꯨꯗꯕ ꯌꯥꯗꯕ ꯑꯗꯒꯤ ꯁꯣꯏꯈ꯭ꯔꯒꯅ ꯍꯌꯦꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯕꯤꯔꯛꯄ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯅ ꯁꯦꯝꯃꯒ ꯊꯝꯃꯝꯕ ꯁꯥꯊꯦꯛꯁꯦ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯖꯈꯤꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯣꯏꯅ ꯁꯥꯔꯤꯕ ꯖꯒꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯔꯥꯁ ꯍꯥꯏꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯖꯒꯣꯏꯅꯦ ꯑꯗꯒꯤ ꯀꯩꯗꯁꯨ ꯁꯣꯏꯕ ꯌꯥꯗꯕ ꯂꯥꯏꯒꯤ ꯄꯔꯤꯡꯗ ꯐꯖꯅ ꯆꯨꯝꯅ ꯁꯦꯝꯃꯒ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯖꯒꯣꯏꯅꯦꯕꯀꯣ ꯁꯣꯏꯕ ꯌꯥꯗꯕ ꯖꯒꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯁ ꯌꯥꯝ ꯃꯤꯄꯥꯏꯌꯦꯕꯀꯣ ꯁ꯭ꯇꯦꯖꯇ ꯀꯩꯗꯧꯔꯛꯀꯗꯒꯦ ꯀꯔꯤ ꯁꯣꯏꯔꯛꯀꯗꯒꯦ ꯌꯥꯝꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯥꯛꯆꯈꯤꯕ ꯖꯒꯣꯏꯅꯦ ꯉꯁꯤ ꯑꯉꯥꯡꯈꯩꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯖꯇ ꯕꯁꯟꯇ ꯔꯥꯁ ꯍꯥꯏꯗꯅ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯖꯨꯔꯤꯁꯤꯡꯒꯤ ꯐꯤꯗꯕꯦꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯤꯄꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯃꯤꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁ ꯀꯩꯗ ꯁꯣꯏꯒꯗꯒꯦ ꯀꯩꯗ ꯄꯥꯈꯠꯂꯒ ꯑꯩꯅ ꯇꯝꯕꯤꯈꯤꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯕꯁꯟꯇ ꯔꯥꯁ ꯍꯥꯏꯔꯤꯕ ꯖꯒꯣꯏꯁꯦ ꯖꯨꯔꯤꯁꯤꯡꯒꯤ ꯐꯤꯗꯕꯦꯛ ꯇꯥꯔꯨꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯑꯣꯏꯖꯈꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯔꯥꯁꯁꯤꯅ ꯈꯤꯇꯪ ꯉꯟꯈꯠꯂꯒ ꯃꯀꯣꯛ ꯋꯥꯏꯗ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯡꯅꯥꯎꯒꯤ ꯌꯥꯏꯈꯣꯝꯕ ꯂꯥꯟꯊꯝꯒꯤꯗꯤ ꯑꯃꯨꯛꯀ ꯂꯥꯁ ꯁꯦꯀꯦꯟꯗ ꯁꯥꯔꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯌꯨꯝ ꯌꯧꯔꯛꯄꯗꯀꯣ ꯑꯍꯤꯡꯗꯅꯦ ꯖꯒꯣꯏ ꯁꯥꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯣꯇꯣ ꯂꯧꯖꯔꯤꯅꯤ ꯑꯩꯈꯣꯏꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯦ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯑꯁꯤ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯑꯁ ꯃꯌꯥꯝꯁꯤꯗꯤ ꯑꯉꯛꯄꯅꯦ ꯍꯥꯏꯕꯗꯤ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯇꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯀꯣꯠꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯁ ꯌꯥꯝ ꯋꯥꯈꯤꯕ ꯑꯩꯁꯨ ꯃꯣꯏ ꯇꯥꯛꯄꯗꯀꯣ ꯍꯥꯏꯕꯗꯤ ꯑꯍꯟꯐꯧꯇ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯀꯥꯟꯗꯅꯦꯕ ꯁꯤ ꯖꯒꯣꯏ ꯁꯥꯏꯁꯦ ꯔꯥꯁꯁꯦ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯇꯥꯛꯂꯛꯄꯗꯗꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯋꯥꯔꯝꯃꯅꯤ ꯑꯩꯗꯣ ꯑꯗꯨꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩ ꯁꯧꯕ ꯂꯥꯡꯕ ꯇꯧꯔꯒ ꯀꯟꯗꯤꯁꯟꯁꯦ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯒꯤ ꯃꯍꯩꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯒ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯁꯦꯂꯦꯛꯁꯟꯁꯨ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟꯁꯨ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯥꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯟꯅꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤꯗꯤ ꯑꯗꯨꯝ ꯍꯔꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒ
ꯇꯥꯏꯅ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯗꯨꯒ ꯖꯒꯣꯏ ꯃꯈꯥ ꯄꯔꯐꯣꯔꯃꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯖꯈꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯄꯥꯝꯃꯒꯁꯨ ꯌꯦꯡꯅꯤꯡꯉꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯀꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯞꯄꯅ ꯐꯩꯌꯦꯕꯀோ ꯐꯣꯟꯗꯒꯨꯝꯕ ꯅꯝꯕꯗ ꯃꯣꯏꯗꯣ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔꯗꯤ ꯇꯧꯍꯟꯗꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅꯅꯦ ꯂꯩꯔꯤ ꯀꯟꯗꯤꯁꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯕꯨꯛꯅꯥꯎꯒꯤ ꯑꯃꯨꯛ ꯉꯥꯏꯗꯣꯏꯅꯦ ꯑꯗꯣ ꯕꯨꯛꯅꯥꯎꯒꯤ ꯑꯃꯨꯛ ꯀꯩ ꯇꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭रे ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯇꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯏꯁꯣꯔꯗꯤ ꯊꯧꯅꯤꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯊꯧꯅꯤꯖꯔꯤ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯧꯅꯤꯔꯤꯕ ꯄꯣꯠꯁꯦ ꯇꯥꯕꯤꯗꯣꯏꯅꯣ ꯇꯥꯕꯤꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯃꯒꯤ ꯂꯛꯇ ꯃꯥꯒꯤ ꯃꯗꯥꯎꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯉꯁꯤ ꯅꯪ ꯁꯤ ꯇꯝꯃꯦ ꯁꯤ ꯇꯧꯔꯣ ꯍꯥꯏꯕꯒꯤꯁꯤꯗ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯤꯌꯦ ꯑꯗꯣ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯂꯣꯏꯅꯃꯛ ꯏꯆꯥꯅꯦꯅ ꯈꯜꯂꯒ ꯑꯩꯅ ꯇꯝꯕꯤꯔꯤꯅꯤ ꯍꯣꯠꯅꯖꯩꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯗꯅ ꯑꯩꯒꯤ ꯏꯁꯇꯨꯗꯦꯟꯅ ꯁꯨꯃꯥꯏꯅꯒ ꯁꯥꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗꯒ ꯊꯣꯛꯇꯅ ꯇꯧꯖꯩꯁꯦ ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯁꯛꯁꯦꯁ ꯑꯃꯅꯤ ꯃꯥꯏ ꯄꯥꯛꯆꯕ ꯑꯃꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯏꯆꯥꯁꯤꯡꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯑꯣꯖꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯒ ꯅꯨꯡꯁꯤꯔꯒ ꯂꯩꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯏꯁꯣꯔꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯧꯅꯤꯖꯔꯒ ꯑꯗꯨꯝ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒ ꯇꯨꯝꯁꯨ ꯇꯨꯝꯈꯤꯗꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯕꯨꯅꯥꯎꯒꯤꯁꯨ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯩ ꯍꯥꯞꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯗꯤ ꯑꯩ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯅꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ